Hojik hize koi lapna ubo phangjare hojik thangmai Maitei Special Contractor MP IC Imphal amadi Shri Manohar Mayum Barish Sharma Bharatiya Janata Yuva Morcha ki President thangmai lepa ani ki marakta hojik koi ubo Yam nungaiba mana ngasigi thangmai lepa Shri Yamkham Subhash Chandra Maitei Special Contractor Manipur Police Housing Corporation Imphal asi thanggapan ki retaining wall se meyam da piriba thanggapan ki retaining wall se chahi kunmai thoi kurung yo mang da ki yamna phajana sembi ki ba tu ba ogang lobi ki ba Special Contractor ni Shri Yamkham Subhash Chandra Maitei osi yam kanna hojan birakli loina na ngasigi yaupiriba heroi sing asi ki ba imoinu thaugar thausil kangluk damlai ki heroi sing ni Manohar Mayum Barish Sharma thangmai lepani aduga oi thangba sina Shri Yamkham Subhash Chandra Maitei thangmai lepani hojik honjalaki yam kanna
sige traditional boat race Hiyang Tannaba sige athoiba si thangmai lepa yumkham Subhash Chandra Meitei na oide nga sige oina Ozing aroiba round oina hi se okoi onthok naraga amuk race amamuk okoi lejari Manohar Mayum Bari Sharma Bhatia Janata Yuva Morcha ki president na ani subarang sudi thoiba atu oide atubo ani mag join leaders naktani tagachari asigi tingmai lepa yung kam Subhash Chandra Meitei amadi Manohar Mayum Bari Sharma